LEEPUN channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba Phungga Wari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari Wari asi Manipurda chinbung oina lisang sena linaraklaba wari amani wari asida mama poktabina machabu tathi tawoina tawbiba utli mama poktabigi sare khangba ngamdraduna uchek langmaidong onkhibagi warini icha micha achan miran naibana thoanba awabagi masak ama wari asida utli thaina mamangaida lalonba nupa amagi amatta pokchabi machanupi nongdangnu kobi ama leirami nongdangnu na piklingaida mama leikhidre mamaga nongna kainarabi machanupi nongdangnubu mapana luna chana tawrami chingda manda mapana lalun iti koina chatpanina pakhra yumbanda khudong charamde aduna yum panba ngamnaba mapana nupi atombi ama thirami nongdangnu na piklingaidadi mama tombina mabu yamna luna chana tawkhi khara chawraklaba matamdadi apokpa machana ti haibigi mwakhalda thawoina tawraktre adugi mathakta mapana machanupi nongdangnubu luna chana tawbudu ubada mama tombina kalak yengthibagi wakhalama poklammi mapa leiringaida luna chana toksinaraga mayum thadoktuna lalonba chatkhringaida mama tona nongdangnubu tathi tawoina tawrammi mama tongi thaudada imung manunggi kolik wairam sengba sakthong phaksu phisu phijam tawbada leisabi macha pharabi nongdangnu ngaiyak phawba sangjadi aduga mama tona laikai koiduna wariem suraga leithoklammi hanjillaklaga machanupigi asoiba thiduna ngangbi chaibirami asumna nongdangnu mama tongi saraida mamanabi mataroi singi marakta tenjaba ngamlamde nongmadi lasing kapon puthoktuna nongdangnuna lasing kapada nungsit lakpaga mata chana ruduna lasingdu khar chaithoklammi mama atombina chaira nganglarani haiduna tasin khomjilingeda mama tondu chenthораktuna masam laktuna chinglaga nongdangnu bu phubire nongdangnuna ima nungsit silakpagi tawbani haina haijarami madu taraga mama tondu thoine hena saugatuna asumna hairaklammi nangbu na thibong pandro nungsit sikli haiba khangdabro nungsit mairam lasing kapi nama asi bidun takpibra asi haina chaibirami nongdangnuna mahaki larebak tan khabi mama bu phawwa chingthoktuna chaikhre khalubada mathwa yamna nungaijaramde adubu mapana mayumda lengdan leiba natabanina kap kaptuna khangba natana nongdangnugi upai leiramde mama tombigi sarei chakri noma nomagi asum henjilakle nongmadi mama tombina chak thonglaga mapa macha harau harau chak chaminarami nongdangnudi chakhom ama ani hukpa horaklaga magi chakluktagi phuk hogutuna machin tengba thokre thawong aduda hauna charamliba mapana ingakngakna karigino haina yenglubada machada hapliba yensang adudi chaba yadaba oiramle haibong asubada ising haijillaga yensang oina saduna haplamle mamang magtada machanupida tawriba mawong adu ubada sauraba mapana magi nupi atombida asumna chairai hai nupi nang matoinara ichagi chaglukta haplibasi karino haibong asubabu yensang saduna pijaba hongnabra magi nupana saurokpa aduda pairakki loksing leibi mama tona asumna khumlaki ihe ona khraboire hidak semnaba tingba adu hobe tawbadagi serana na haplamba tai magi nupigi machat khangladuna mapana asumna hairai isa si mama nongna kainaduna maraibak thirabini mawonda khak tathi tahoine tawunu khanglabra asi hairaga machabu koksinduna mana chaba ahawba yensang adu hapiduna pijarami adubu mapana leiringaidadi khara mafai mapana yumda leitaba matamdadi mama tona machanupibu otpasi hainingai hek leitaba makhai otli poktabi mamagi akhaba mityengda nongdangnu nongmata nokchaba phanglamde mapana magi nupigi tamthiba lichat khara makhai khanglabasu lalun itiki thabak tawbana mayum thadoktuna chattaba yaramde aduna chinganbi mamaga managanu haiduna machagi mapukning phathabiraga mahoksa gumna lalonba koina chatkhirami nongma numit amadi laikai gi mamanabi mata sing laktuna sak chanaba yawnanaba haurare
ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯧꯔꯕꯗꯨꯗ ꯂꯩꯊꯣꯛꯄ ꯉꯝꯗꯗꯨꯅ ꯍꯣꯏ ꯏꯇꯥ ꯍꯥꯏꯖꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯃꯥꯇꯣꯟꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯅꯣꯡꯗꯪꯅꯨꯅ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯖꯩ꯫ ꯃꯇꯥꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯗꯨꯅ ꯏꯇꯥ ꯅꯐꯤ-ꯅꯔꯣꯟ ꯑꯔꯨ ꯑꯍꯦꯟ ꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯃꯥꯇꯣꯟꯅ ꯇꯥꯍꯧꯔꯗꯨꯅ ꯍꯦꯔꯥ ꯅꯇꯤꯛ ꯂꯩꯔꯒ ꯆꯠꯂꯨ, ꯀꯔꯤ ꯀꯥꯟꯅꯕ ꯏꯔꯥꯡ ꯇꯧꯔꯤꯕꯅꯣ, ꯅꯨꯄꯤ ꯏꯇꯤꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯄ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯇꯥ ꯃꯃꯥꯇꯣꯟꯅ ꯅꯣꯡꯗꯪꯅꯨꯕꯨ ꯈꯪꯍꯟꯗꯅ ꯆꯥꯛ ꯆꯥꯅꯕꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯂꯤꯛ ꯀꯣꯟ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯪꯅꯨ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯗꯕꯗꯨ ꯃꯃꯥ ꯂꯥꯛꯇꯕꯗꯒꯤ ꯐꯤꯔꯣꯜ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯇꯣꯛꯂꯦ꯫ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯅꯣꯡꯗꯪꯅꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯧꯕ ꯂꯥꯛꯂꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯂꯥꯛꯇꯕꯅꯤ, ꯋꯥꯔꯧꯕꯤꯅꯨ ꯏꯇꯥ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯖꯔꯕ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯕꯤꯔꯒ ꯊꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯑꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯕꯗ ꯃꯃꯥꯇꯣꯟꯗꯨ ꯃꯄꯥꯝꯗꯒꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯅꯣꯡꯗꯪꯅꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯧ ꯑꯣꯏꯅ ꯃꯃꯥꯇꯣꯟꯗ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯔꯥ ꯍꯥꯏꯅ ꯍꯪꯖꯔꯨꯕꯗ ꯃꯃꯥꯇꯣꯟꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯊꯣꯡꯅꯤꯡꯂꯦ ꯅꯅꯤꯡ, ꯊꯣꯡꯅꯤꯡꯗ꯭ꯔꯦ ꯅꯈꯥ, ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯕ ꯉꯝꯒꯗꯒꯦ? ꯍꯧꯖꯤꯛꯁꯨ ꯏꯄꯥꯝꯗ ꯆꯠꯀꯅꯤ, ꯑꯅꯥꯕ ꯂꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟꯗꯨ ꯅꯣꯡꯗꯪꯅꯨ ꯃꯊꯟꯇ ꯊꯅꯝꯂꯒ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯄꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯇꯣꯟꯅ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ꯫ ꯃꯝꯁꯤꯜꯂꯛꯄꯅꯦ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯅꯣꯡꯗꯪꯅꯨꯅ ꯅꯣꯡꯗꯣꯜꯗ ꯎꯆꯦꯛ ꯋꯥꯌꯥꯅ ꯃꯍꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯄꯥꯏꯔꯤꯕꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯕꯗꯨ ꯊꯥꯞꯅ ꯇꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯕ ꯅꯣꯡꯗꯪꯅꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯔꯤꯕꯤ ꯏꯇꯥ, ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯇꯥ ꯑꯩꯗꯤ ꯆꯔꯩ ꯐꯤꯁꯨ ꯂꯩꯖꯗꯦ, ꯐꯩꯖꯨꯞ ꯃꯥꯏꯊ ꯑꯣꯏꯅꯕ ꯅꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝꯗꯗꯤ ꯊꯥꯗꯕꯤꯔꯝꯃꯨꯕ꯫ ꯎꯆꯦꯛꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯃꯇꯨ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯅꯣꯡꯗꯪꯅꯨꯅ ꯎꯆꯦꯛ ꯃꯇꯨ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯐꯩꯖꯨꯞ ꯃꯥꯏꯊ ꯁꯦꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯄꯗ ꯎꯆꯦꯛ ꯂꯥꯡꯃꯩ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯄ ꯎꯕꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯖꯔꯛꯏ, ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯑꯩꯗꯤ ꯇꯥꯏꯕꯪꯂꯛꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ, ꯏꯇꯥꯂꯛꯇ ꯇꯤꯜꯂꯒꯦ, ꯅꯇꯨ ꯑꯃꯃꯝꯗꯪ ꯊꯥꯗꯕꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯂꯥꯡꯃꯩꯁꯤꯡꯅ ꯃꯇꯨ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯃꯇꯨ ꯃꯌꯥꯝꯗꯨ ꯂꯪꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯦ꯫ ꯎꯆꯦꯛ ꯃꯁꯥ 2 ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯃꯊꯪ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯗꯪꯅꯨ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯜꯂꯝꯂꯦ꯫ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯁꯨ ꯃꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯋꯥꯏ ꯁꯪꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯄꯥꯁꯨ ꯊꯨꯡꯂꯔꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯣꯡꯗꯪꯅꯨ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯆꯥꯒꯤ ꯐꯖꯔꯕ ꯂꯤꯛ ꯀꯣꯟ ꯐꯤꯔꯣꯜ ꯂꯩꯔꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯇꯣꯟꯅ ꯆꯣꯡꯊꯣꯔꯛꯇꯨꯅ, ꯍꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯗꯣ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯆꯣꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯁꯧ ꯁꯧ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯁꯨꯃꯥꯡ ꯊꯣꯛꯇꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯕꯗ ꯃꯆꯥꯅ ꯍꯧꯅ ꯃꯊꯛꯇꯒꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯒꯤ ꯃꯤꯆꯩ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ, ꯆꯦꯛꯂꯥ ꯂꯥꯡꯃꯩ ꯑꯣꯏꯗꯨꯅ ꯀꯣꯏꯅ ꯇꯥꯝꯅ ꯄꯥꯏꯈ꯭ꯔꯒꯦ, ꯏꯄꯥꯡꯂꯛꯇ ꯇꯤꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯐꯅ ꯈꯥꯝꯗꯨꯅ ꯃꯤꯑꯣꯏꯂꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯕꯗꯨ ꯅꯣꯡꯗꯪꯅꯨꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯁꯥ ꯁꯒꯜ 2 ꯈꯞꯇꯨꯅ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯟꯗꯨꯅ ꯃꯄꯥꯡꯂꯛꯇ ꯇꯤꯟꯈ꯭ꯔꯦ, ꯂꯥꯞꯅ ꯇꯥꯝꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯄꯥꯅ ꯊꯃꯣꯏ ꯆꯥꯛꯅ ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯅ ꯂꯦꯞꯍꯧꯏ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯊꯥꯖꯅꯕꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯄꯥꯛ ꯍꯦꯛ ꯀꯣꯛꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯤ ꯆꯨꯝꯗꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯆꯥꯅꯤꯄꯥ ꯑꯃꯅ ꯃꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯕꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯨꯔꯕꯤ ꯃꯅꯦꯝ ꯑꯃꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯏꯕꯦꯆꯧꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯃꯪꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯂꯩꯕꯨ
yamna nungsijana amadi pamjana luhongi. Tharik leina yum asida laklibasi chahi phajilakadore. Masi phawada manem ibema ibe chawbina mamong nupibu sungya yaningbadi laitri. Mamong nupina mahapu honajabadi ani suba mamani ningjaduna nong phuk nganbadagi waisit wairam laitingi imung manungi thabak makup matadagi achawbu phawba mana loina tawkhrabani. Mahak hek lakpadagi manem ibema ibe chawbi ato aryan oina laijaba phangle. Mamong laktringaidadi thabak pumnamak mahakna tawrambani. Haujikti hairuba tawdana tharik leina tawkhrabani. Adubu mahakna phana kanna manemgi seba tawrabasu ibe chawbigi thamoinadi ipen pendri yaningba poktri. Maramdi machani pagi mapok numitka mamaugi mapok numitka ani asi paknade. Mahakna pamba natte. Tharik leina leiriba mayum asi makhoina leiriba yum asidagi chingkhai thoki. Machani pagi nupi thibada chingkhai maikaidagi nupi lobu phatte hai. Pumna maktugi mathakta nupi asi hingchabi tai hairi. Maram adumakna ibe chawbina mamong nupibu yamna tathi birami. Amatta pokchaba machani pa asibu chathok pikhigadra asini mahakna mi pairibasi. Masimaktagi wakhalna machani pabu hana nupi thidringaida senajaramba adudagi hena kupna senajarami. Mahaki matau asida machani padi kharabu phai luna tawrokpagi tawrokpa adum makha chathabani ningi. Adubu tharik leidadi angakpa thogdok kayasu thoktaba natte. Ibe chawbina mamong nupibu yum asida kuina lehaloi thuna mapamna charhankhige asi khanduna matam leiba khibikta leiningdanaba silammi. Tharik leinadi manemna tawriba angakpa thogdok thajarudaba wakhal kaya adu yumnak amadagi yumnak amada laklabani. Hongna lonchat yumba lon kharadi khenaba tabani haiduna khangba yaba khangjai. Luhongba ikui kuidringaida ibe chawbida sathina nungaitaba thogdok ama thokkhre. Mahakna hogdong macha ama pisak piklingaidagi yoglai. Machanupiga yaudabane ibe chawbina hogdong asibu yamna luna chana machanupigumna khanjai. Mamingsu thoibi haina kawi. Tharik leina ihan hanba chak thongba numitta nga su thongi. Manemga mapuroibagi chak thiduna thambaduda thoibina ensang tengot aduda manam sut namduna chagi haina tawi. Maduda tharik leina hogdong adu phuduna tanthokhi. Mataudu ubada ibe chawbidi mathabak yeiduna pungak ngakhi. Imai pima masidi hingchabi jibaga nungsiba khangba janati. Mapi tade haibida khaki. Numidangdu thoibidu nanbiduna chak pijai. Manglemba Guwahati thabakki interview ama yawba chatkadori. Madugidamakta mamana sillang pumnamak loikhre. Tharik lei ngantana haugatli. Numit khudingidi manglemba khara thengna haubani adubu ngasidi chatkadaba numit oibana mahaksu ngantana haugatli. Tharik leina maya thinbaduga mayoknei. Madu mama ibechowina ui. Pung tarukta gari thagadabani. Madu nangnaba kanna hotnei. Tharik leina sumang wai kanna siselingaida manglemba mamabu khurumlaga jatra tawduna thoraklei. Thoibisu tharik leigi matungda inari. Machana chatkraba matungda ibe chawbi mangol mayaida phamduna o khongna kaptuna leire. Machinda asumna hai. Hingchabi nangna ichabu u mangal ohengadore. Mina chalamdaida sumchin mayongna halli. Nang lairiba makhaidine ai chak amata chararoi. Nangda chatpikhro. Ibe chawbi numit nini chak chadana lelammi. Manemna adumna tawroklabadudadi tharik leisu khangba ngamdre. Humni subagi ayuktuda mapamda chatkre. Chayol amagi matungda manglemba mayumda thorakle. Mahak interview pass tawre thabak khalle. Adubu mayum yorokpa matamdadi hanaga manaramdre magi nupi leiramdre mamana hai. Tharik leidi mapam chatkre. Manglemba magi kada tumina changlaklaga phamduna lei. Wakhal khanda mali. Mamana changlaklaga asumna hairaknami. Irujagadra. Nakhong nakhut hamdokadra. Ising asaba leire. Waram lagani. Chak asaba se khara chathoklaro. Manglemba tumina leirami. Wa amata ngangde. Ngaihak leiraga mamada tapna asumna hairaknami. Ima, tharik leidi kari tongnabagidamakta chatkhibano.
Ibe chawbisu lotre asengbadu haire. Ibungo nanga magasi maikei paknade. Aduga mase hingchabi tai. Aduna nangna chalamdaida sumchit paiduna leiribadu uredana. Imadine nang halakani haibasi thajarudrabani. Haujikti thabaksu khalakle kayada nungairaba. Imungsi ingna palani. Mau amagi haktakta imung ama chawkhalibani. Mau amagi haktakta imung ama marai jaitharibani. Ibe chawbina hairiba sing adu manglembana munna taraga asumna hairaklammi. Imana hairibasi ado karambana achumbano karambana aranbano haiba amata ai wakhal thoktre. Aina ngasi interview mai paktuna thaba khalakliba asi imana lai ningbadagini madu ayai. Manglembana mahakna puruba suitcase adu hangdoklaga lairik ama puthoktuna mamada utli aduga asumna hairakli. Yengo ima makhoigi interview adu lairik asidagi loina hanglai. Aina lairik mayam ama parubado karimata kanaramdre. Masibu paramdrabadi ai khanbegi wa laite. Lairik asi tharik leina yamna wana thiraga aingonda pibani. Aduga ima maikai paknade haibadudi toklase lamna yeknaba semba hongnadi. Mabu hingchabi tai hairibasina kanana hairibano. Hingchabi haibasidi sanga mi hingna chai haibadaine. Mabu masi tawbrane. Ima kanadabada thajarunuba pangna leiranuse. Anda biswaski wasi toklase. Mana ima ichagi damakta hona jariba sibu hingchabi amagi sajala. Amabu oirabasu aidi imabu sunungsi. Mahakasu kainaba pamde. Aina thabak phangbagi nungaijaduna imaga magagi pot macha amamam leiraklibasi magida amuk thinba chatpa taribra. Sida amuk chat ada amuk chat adudagidi miyamna ibe chawbigi amatta pokchaba macha ase mamabu kauthoktuna nupi mayumda chatkrena chingba jat hainaraklani. Madubu ima tabubu pambrane. Manglembana hairibasing adu mamana munna tarammi. Machani pana amuksu makha tatharai. Ima asuk nungaina leiba imung asibu nungaitanaba silibasi kanano. Ima su amukta munna khanthabiune. Mina haiba thajagera isana uba thajagera. Ibe chawbina khanba makhai khallaga manglembabu yengladuna asumna hairaklammi. Imagi ibungo imagi wakhal khara serana khramale. Aidi ngasita bab tarakli. Ai imogda lankre. Ima mabune amukta kaurukige. Ai haujikta ningamaktre. Is aidi ikai kreda. Matang asida ngasigi wari macha asi loisinjare.